ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯄꯤ ꯃꯌꯦꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯑꯩꯅ ꯇꯥꯛꯆꯗꯣꯔꯤꯕ ꯃꯄꯤ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏ ꯃꯄꯤ ꯃꯌꯦꯛ ꯑꯁꯤ ꯑꯩ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯑꯁꯤ ꯃꯑꯣꯡ ꯀꯃꯥꯏꯅ ꯏꯕꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯀꯌꯥꯅꯣ ꯇꯥꯛꯆꯔꯛꯀꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯂꯥꯏꯒ ꯃꯃꯤꯡꯁꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯤ ꯁꯤꯅꯤ ꯂꯥꯏ ꯑꯁꯤ ꯃꯌꯥꯝ ꯂꯥꯏ ꯃꯄꯤ ꯃꯌꯦꯛ ꯂꯥꯏ ꯑꯁꯤ ꯑꯩ ꯑꯍꯥꯟꯕꯗ ꯃꯄꯤ ꯃꯌꯦꯛ ꯂꯥꯏꯅꯤ ꯂꯥꯏ ꯑꯁꯤ ꯑꯩꯅ ꯂꯥꯏ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯪꯂꯥ ꯕꯣꯔꯅꯃꯥꯂꯥꯗꯅ ꯑꯁꯤꯒꯤꯁꯤ ꯑꯗꯨꯒꯒꯤꯗꯤ ꯑꯃꯨꯛꯀ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯁ꯭ꯇꯦꯞ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯀꯌꯥꯅ ꯑꯩꯒꯤ ꯂꯥꯏꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏ ꯑꯩ ꯏꯕ ꯑꯁꯤ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯁꯤꯒ ꯌꯦꯡꯉꯨ ꯑꯁꯣꯝꯗꯒꯤ ꯆꯤꯡꯉꯛꯑꯅꯤ ꯁꯤꯒ ꯆꯤꯡꯉꯛꯑꯅꯤ ꯁꯤꯒ ꯆꯤꯡꯉꯛꯑꯅꯤ ꯁꯤꯒ ꯆꯤꯡꯉꯛꯑꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯔꯤꯕ ꯀꯣꯂꯣꯝ ꯑꯁꯤ ꯊꯥꯡꯒꯠꯇꯕꯅ ꯑꯩ ꯂꯥꯏꯁꯤ ꯑꯁꯤ ꯋꯥꯟ ꯁ꯭ꯇꯦꯞꯅꯤ ꯍꯥꯏꯅ ꯂꯧꯅꯤ ꯋꯥꯟ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏ ꯂꯥꯏ ꯑꯁꯤ ꯏꯕ ꯌꯥꯏ ꯑꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩ ꯌꯥꯡꯅ ꯇꯧꯅ ꯂꯥꯏ ꯑꯁꯤꯒꯤ ꯈꯣꯟꯊꯣꯛ ꯑꯅꯤꯈꯛ ꯏꯖꯔꯛꯀꯦ ꯂꯥꯏꯕꯛ ꯑꯃꯅ ꯂꯥꯏꯔꯤꯛ ꯈꯣꯟꯊꯣꯛ ꯑꯅꯤꯁꯤꯅꯤ ꯑꯁꯤ ꯈꯣꯟꯊꯣꯛ ꯑꯁꯤ ꯑꯩꯅ ꯀꯔꯝꯕ ꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯑꯁꯤꯒ ꯂꯥꯏ ꯑꯁꯤꯒꯁꯨ ꯂꯥꯏ ꯑꯁꯤꯕꯨ ꯈꯪꯍꯟꯅꯤꯡꯕꯅꯦꯕ ꯑꯁꯤꯒꯤꯁꯤ ꯑꯩ ꯈꯣꯟꯊꯣꯛꯁꯦ ꯑꯩ ꯃꯨꯊꯠꯆꯔꯛꯀꯦ ꯑꯩ ꯂꯥꯏꯁꯤꯗ ꯊꯝꯖꯒꯦ ꯈꯣꯟꯊꯣꯛꯁꯦ ꯑꯁꯣꯝꯗꯁꯨ ꯑꯁꯤ ꯃꯨꯊꯠꯆꯔꯛꯑꯒꯦ ꯂꯥꯏꯁꯤꯗ ꯊꯝꯖꯒꯦ ꯑꯁꯤꯅꯤ ꯑꯩꯅ ꯐꯣꯀꯁ ꯇꯧꯅꯤꯡꯉꯤꯕꯁꯤ ꯂꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯈꯣꯟꯊꯣꯛꯁꯦ ꯃꯨꯊꯠꯆꯔꯒ ꯑꯩ ꯂꯥꯏ ꯑꯁꯤ ꯑꯩꯅ ꯌꯦꯡꯍꯟꯖꯅꯤꯡꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯂꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯁꯤꯗꯒꯤ ꯑꯩ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯀ꯭ꯂꯥꯁ ꯑꯁꯤꯗꯒꯤ ꯃꯌꯥꯝꯕꯨ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ